ꯃꯄꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯏꯔꯥꯡ ꯇꯧꯔꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯇꯦ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯁꯤꯗꯤ ꯉꯁꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯅ ꯁꯥꯈꯤ ꯑꯣꯏꯔꯦ ꯃꯃꯥꯡꯗ ꯊꯣꯛꯏꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯥꯡꯕꯨ ꯆꯪꯁꯤꯜꯂꯛꯑꯒꯕꯨ ꯑꯗꯨꯗ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯌꯦꯡꯉꯒ ꯂꯩꯕ ꯍꯥꯏꯕꯁꯦ sigi sakidi irang se sigi crisis se kanana thon bano haibse loina khangeba aduna pursida leiriba koi miyam praja sina solution amadi pura adiko haiduna ngasana ki election sidi celebration natte festival natte adubu mayam queue ga leptana election da vote hada ni haiba tholak libase solution amadi pura adiko lan se losala diko na tholak khiwena ayamani sida ngasi koi democracy wan thok leitaba tawning kushi tawrakpa overpower tawrakpa muscle power sinarakpa Karino Kandava, Manipur City Malibak, Taurisi Karino, election Sida Taurisi Karino, Haidi polling Karada, Nampusa Puda, no may Pipe Kangula Aga, Haidi overpowered Taurakanda, captured Taunaba, Tauriba se, Tasenaragadi, history da, Manipur the D, Amor of the D, whole Manipur Sida, Hanmani Highway, Tauripot, Aduna, Akway the no Aitaba Karino Pin Dava, Tu Chung Bakarino Taurisibo, Koi Manipur Sida, Twizika, Flim the Kaida, Mapalamda, Jagakarada, Aquina Pau, Tabale, Haidi Sumaina, Siguma, Tokiba, Topale, Kaina High. Lay adubu akoi jaga akoi manipur se election si dabu koi hada ki lan marak si da yam su wana riba imai ben yam wari ba loin noya lai riba itin naw sing yam mama yam man tumam chabum khang da riba matam si da election se tawde adan tawre tawri ba tholei basi su solution amadi phangadi ko haibai wakhal londa hada ba tholei ni haitar sida nongoi pai ba phulai pai ba kangu kharana changjan laga hekta tawning kushi torpa duga lai riba agenda ga se hekta thokro hair pa dagi di makoi da hekta namning ba mafam da namba adagi party don amagi di particularly ekoi gi BJP की दी हमन लपा अतै एजेंट में हम थोक रोका है रपा करिनो अखोई करिनो दुदी कनाना थदु इबनो हाइबसे लोइना खंगे दुदी तसेंग हारबदा नहानदगी इरांग चाउना मणिपुर मै चा लेबसे कनानो हाइबसे सी तसेंग ngasi gi election numisida खंगे हाबि यारे ngari करिनो हाइ मतमदा नहानदगी तौरेबसे यंबिउ कमाइना सोल्यूशन से पुरकदोइनो खो इरांग सोल्यूशन द्रिसे करिगिनो कमाइन तौरे इलेक्शन सिना ना थैरका सखरे कायना मयाम चमुम नर कंफ्यूजन हम लेरिंगा सिदा ngasi इलेक्शन सिदा पार्टी दो नमगिना फमु का हाइबा अतै सिदा थोक रोका हाइबा सिगुम्बा करिनो खंगदबा याम नोंगाइतबा हाइतारे कोइगी पार्टी RPI सी हाइजरबदा ngarang nungdangdagi hore jaga jaga kharagi ai agent phamdoba mi singsida masak khangdo mi khar laaga tholakanu ko ka haramba nang hayeng tholaga di nang natai zaroi adatai tani ka haibiramba freedom phangdaba karino akoi marak sida karino gyamen ta daba ama leiba hai tare dum cham cham jaba mioi ngata oibena ki ba moide power kanda hai tholakpa ngamdaba su yaure tasena harabada aduna ngasi dasu jaga amada nipim cha amada RPI gi agent oriba amada nang thokro he nang thoo nang sida phamba yaroi nang sida agent oibi yaroi kaina election manung sida aduda laiba presiding officer laiba mayam do kaidor lay security officer laiba mayam do kaidor lay central forces mayam laiba do kaidor lay sida manipur da laiba election gi damta laiba forces mayam do kaidor lay police mayam laiba mayam do kaidor lay question nama chauna hange adudi adu nan dagi mapading changsalak pasing sida khoi irang torakan nongoi kapte hari base sidi loin order se sidi ngasi gi election sida sakhi oire mamang da thoiba nongoi paiba kangu changjal agabu aduda kaimta tawdabida yengaga leiba haibase sina sigi sakidi irang se sigi crisis se kanana thon bano haibase loina khangeba aduna akoi da haijan ningbadi yam pende adun leiriba polling station da leiriba polling station da koi the free and fair tawgidaba mafam singsida akoi gi amuk hanna repoll tawbagi di thokti thokpi re adubu sigumba amuk hanna tawbidana ba karino si tung bau sigi ngasi numise ningsengaga lehorani karigino hai matamda ngasi numise akoi gi democracy gi wahan thok leitaba freedom leitaba isa se kari tawduno khangdaba mipum prajana vote thada ningiba isa gi apama tawningi bodo phajala punjala thamba yam nungaitaba ama thok pa hai tare aduna akoi di tasengna isamak ai akoi candidate amoi natabada ai manipur crisis sida ai su responsible am chom lawjari ni karino tawrisibu akoi imalai bak sida karino tawrisibu law and order kadai da no kanano tawribasibu karino tawribasibu sibu mipo miyam praja akoi leriba ima event sing sidabu nampu sapu da kaido makoi daga chaibiba mama sing daga dinabaga damka tawbiba karino tawrise haibagi question dunia blak libase aduna sigumase adai ngasi ahan namasu sokpam su yaure tawrise karino khangdaba yam nungai taba thoe aduna sigumase yam nungai jade thamoi seng na haitare ai candidate amoi na te ko haijarise aduna akoina hujik haibase vote lepa mi emoina uraga ne khanbi ganu aina akoina haijadu meheshor thonawjam ek aina hek haujarakpadagi aigi mayamgi seba toba haujarakpadagi vote lepadangi natabida ngasi bu changjanjarakpasida adugi meheshor do ubiyo aduna thamoi seng na nungaite ngasi tawriba ngasi gi tariba nungaitaba tahaidraba uhaidraba thoiba thodok myam ai samak na chu ai khetrigaw kendra gi changu matamda presiding officer du da lehoriba manung du da agent am da pham dabida ai usamak chu video record leijai adugi aduna kari no taw khangdaba adai di amu chatlai iroi semar chapa kanda but ani da tawremi ba
ꯃꯑꯣꯡ ꯑꯗꯒꯤꯗꯤ ꯑꯗꯨ ꯑꯩꯅ ꯆꯠꯍꯧꯗꯕ ꯃꯐꯝ ꯖꯒꯥ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯍꯟꯐꯧ ꯁꯣꯛꯄ ꯌꯥꯎꯔꯤꯕ ꯁꯤ ꯀꯔꯤꯅꯣ ꯑꯣꯚꯔ ꯔꯨꯜ ꯇꯧꯔꯀꯥꯟꯗ ꯄꯥꯔꯇꯤ ꯑꯃꯗ ꯇꯣꯡꯉꯒ ꯄꯥꯔꯇꯤ ꯑꯃ ꯀꯥꯗꯕ ꯌꯥꯗꯦ ꯕꯤꯖꯦꯄꯤ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯈꯔꯅ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯁꯤꯗꯨꯅ ꯂꯩꯕꯤꯔꯤꯕ ꯄꯥꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯄꯥꯏꯔꯤꯕ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯥꯕꯨ ꯏꯀꯥꯏꯕ ꯐꯥꯎꯕꯤꯗꯕ꯭ꯔꯣ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯩ ꯏꯃꯥ ꯍꯥꯠꯂꯁꯨ ꯏꯄꯥ ꯍꯥꯠꯂꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯎꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯄꯣꯜ ꯇꯧꯔꯤꯕꯁꯤꯗꯁꯨ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯀꯥꯟꯗ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯏꯁꯥꯅꯁꯨ ꯁꯣꯏꯔꯦꯗꯤ ꯁꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯄꯥꯊꯣꯛꯅ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯁ ꯑꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯝꯇ ꯁꯤꯟꯕꯤꯌꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯄꯣꯜꯁꯦ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕꯩꯅꯦꯕ ꯇꯧꯔꯤꯁꯦ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯔꯤꯄꯣꯜ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯑꯗꯣ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯑꯣꯏꯔꯝꯗꯣꯏꯅꯦ ꯂꯥꯛꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯃꯤꯁꯤꯡ ꯈꯔꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯂꯥꯛꯏꯕꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯀꯥꯏꯔꯛꯑꯀꯥꯟꯗ ꯃꯤꯅ ꯌꯦꯛꯅꯕꯅ ꯍꯔꯥꯎꯒꯤꯅꯕ ꯊꯕꯛꯇꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯧꯔꯤꯕꯁꯦ ꯊꯧꯗꯣꯛꯄꯁꯦ ꯑꯗꯨꯅ ꯏꯁꯥꯅ ꯍꯦꯛꯇ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯥꯏꯔꯛꯑꯦꯅ ꯆꯠꯄꯤꯒꯅꯨ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯑꯆꯨꯝꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕ ꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯑꯗꯨꯕꯨ ꯏꯁꯥꯗꯣ ꯍꯣꯏ ꯁꯣꯏꯈꯤꯕ ꯂꯩꯔꯒꯁꯨ ꯑꯃ ꯇꯧꯔꯒꯁꯨ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯄꯣꯜꯁꯤꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯃꯨꯛꯇꯪ ꯑꯆꯨꯝꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯑꯩꯅ ꯁꯤꯗꯪꯁꯨ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯁꯨ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯗꯪ ꯅꯠꯇꯕꯤꯗ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯟꯗꯛꯀꯤ ꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯁꯦꯜ ꯌꯦꯟꯕ ꯇꯁꯦꯡꯅ ꯑꯩꯅ ꯃꯪꯗꯕꯨ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯟꯒꯤ ꯂꯨꯄꯥ 200, 500, 1000 ꯌꯦꯟꯅꯕꯁꯦ ꯇꯧꯔꯣꯏꯀꯣ ꯄꯪꯊꯔꯣꯏꯀꯣ ꯇꯧꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯈꯟꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯗꯣꯟꯁꯨ ꯌꯦꯟꯕ ꯀꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯅꯔꯤꯕ ꯉꯥꯛꯇꯅꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯄꯥꯔꯇꯤꯀꯨꯂꯔ ꯄꯥꯔꯇꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨ ꯑꯦꯅꯤ ꯁꯦꯟ ꯌꯦꯟꯕ ꯗꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯂꯩꯗꯧꯅ ꯂꯩꯅꯤ ꯈꯟꯕ ꯌꯥꯎꯔꯤꯕ ꯌꯥꯝꯅ ꯑꯗꯨꯕꯨ ꯃꯤ ꯍꯧꯖꯤꯛ ꯂꯨꯄꯥ 200, 500, 1000ꯅ ꯄꯪꯊꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗꯕꯨ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡ ꯏꯆꯦꯁꯤꯡ ꯏꯇꯩꯁꯤꯡꯗ ꯃꯣꯏꯅ 200, 500, 1000 ꯌꯦꯡꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ प्रजाꯁꯦ ꯎꯁꯤꯠꯇꯦꯅ ꯇꯥꯛꯄꯅꯤ ꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯦꯟꯅ ꯍꯦꯛꯇ ꯃꯤ ꯂꯩꯅꯤ ꯈꯜꯂꯤꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯇꯁꯦꯡꯅ ꯉꯁꯤꯕꯨꯗꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯌꯥꯝ ꯐꯣꯔꯃꯦꯜ ꯁ꯭ꯄꯤꯆ ꯅꯠꯇꯦꯅ ꯍꯥꯏꯖꯔꯤꯁꯦ ꯊꯃꯣꯏꯗꯒꯤ ꯄꯦꯟꯗꯕ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯝꯇ ꯀꯟꯗꯕ ꯌꯥꯗꯦ ꯀꯣꯟ ꯊꯣꯛꯆꯔꯛꯄ ꯑꯩꯈꯣꯏꯅꯤ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯦꯔꯤ ꯃꯦꯔꯤ ꯁꯦꯝ ꯇꯨ ꯁꯦꯝꯃ ꯂꯥꯛꯑꯒ ꯆꯞ ꯃꯥꯟꯅꯅ ꯎꯕ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯋꯥꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯥꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯕꯨ ꯍꯟꯖꯤꯟꯈ꯭ꯔꯕ꯭ꯔꯥꯅꯦ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯣꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯏꯔꯝꯗꯝꯁꯦ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯒꯤ ꯁ꯭ꯇꯔꯦꯡꯗꯨꯃ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯣꯏ ꯈꯜꯂꯝꯕ ꯑꯃꯨꯛꯇꯕꯨ ꯈꯜꯂꯨꯗꯕ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯇꯧꯔꯛꯄ ꯍꯟꯗꯛꯀꯤ ꯄꯣꯠꯁꯤꯗ ꯁꯨꯡꯌꯥꯎ ꯇꯧꯔꯛꯑꯔꯣꯏ ꯈꯟꯕ ꯄꯣꯠꯁꯨ ꯍꯦꯛ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯟꯗꯦꯝ ꯇꯧꯖꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯨꯛꯇꯪꯗꯤ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯁꯤ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯋꯥꯔꯕꯅꯤꯀꯣ ꯏꯃꯥꯁꯤ ꯋꯥꯔꯕꯅꯤꯀோ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯦ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯀꯟꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯒꯤ ꯑꯆꯨꯝꯕ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯝꯇ ꯆꯪꯁꯤꯟꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ